ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯑꯗꯒꯤ ꯏꯁꯥꯃꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯗꯔ ꯑꯃ ꯑꯣꯏꯅ ꯉꯁꯥꯏ ꯃꯃꯥꯅꯗꯤ ꯍꯥꯏꯈ꯭ꯔꯦ ꯀ꯭ꯔꯤꯇꯤꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯦꯟꯀꯔꯦꯖꯃꯦꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯇꯩ ꯑꯦꯗꯚꯥꯏꯁ ꯃꯃꯥ ꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯒꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯕꯦꯗ ꯁꯥꯁꯇ꯭ꯔꯗꯁꯨ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯔꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤ ꯂꯩꯌꯦ ꯃꯆꯥꯒ ꯈ꯭ꯋꯥꯏ ꯅꯛꯅꯔꯤꯁꯤ ꯃꯃꯥꯅꯦꯕ ꯀꯝꯃꯨꯅꯤꯀꯦꯁꯟꯗ ꯃꯆꯥꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯉꯤꯁꯨ ꯃꯃꯥꯅꯦꯕ ꯃꯄꯥꯗꯨꯅ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯄꯥꯅ ꯑꯃꯨꯛ ꯃꯗꯨꯅ ꯆꯥꯎꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯪꯁꯥꯔꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯆꯥꯁꯤꯅ ꯈꯪꯉꯤꯁꯤꯁꯨ ꯃꯃꯥꯅꯦꯕ ꯑꯗꯨꯅ ꯃꯃꯥꯒꯤ ꯑꯦꯇꯦꯆꯃꯦꯟꯁꯦ ꯃꯆꯥꯒ ꯃꯃꯥꯒꯤ ꯑꯦꯇꯦꯆꯃꯦꯟꯁꯦ ꯑꯁꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯗ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅꯁꯨ ꯃꯃꯥꯗꯨꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯀꯩꯗꯧꯕꯁꯦ ꯐꯪꯍꯟꯕ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥ ꯍꯥꯏꯁꯤꯅ ꯑꯍꯥꯟꯕ ꯒꯨꯔꯨꯅꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯑꯃꯨꯛ ꯑꯉꯥꯡꯗ ꯃꯄꯥ ꯃꯁꯛ ꯇꯥꯛꯄꯁꯤꯅ ꯃꯃꯥꯅꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯒꯨꯔꯨꯁꯤꯗꯤ ꯃꯃꯥꯅꯦꯕ ꯑꯗꯨꯅ ꯃꯃꯥꯁꯤꯅ ꯃꯥꯅ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯑꯍꯥꯟꯕ ꯒꯨꯔꯨ ꯍꯥꯏꯁꯤꯅꯤ ꯃꯥꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯗꯨ ꯑꯃꯨꯛ ꯑꯣꯖꯥ ꯒꯨꯔꯨꯗ ꯃꯁꯛ ꯈꯪꯍꯜꯂꯤ ꯏꯍꯥꯟ ꯍꯥꯟꯕ ꯒꯨꯔꯨꯗꯤ ꯃꯃꯥꯅꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯄꯥꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯉꯁꯥꯏꯁꯨ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯣꯏꯗ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯌꯥꯝ ꯍꯦꯟꯅ ꯅꯪꯗꯤ ꯐꯠꯇ꯭ꯔꯕꯅꯤꯅꯦ ꯅꯪ ꯌꯥꯔꯔꯣꯏꯅꯦ ꯑꯗꯨ ꯇꯧꯔꯔꯣꯏ ꯀꯥꯏꯁꯦ ꯍꯥꯏꯕꯤꯗꯕ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯗꯤ ꯐꯠꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦꯗꯒ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤ ꯃꯁꯤ ꯍꯥꯏꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯤꯅꯤꯗ ꯃꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯔꯕꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤꯡꯗꯒ ꯍꯥꯏ ꯀꯩꯒꯨꯝꯕ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤꯁꯤꯡꯁꯤꯁꯨ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯄꯁꯤꯡꯁꯤꯁꯨ ꯑꯩꯅ ꯆꯠꯍꯟꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯀꯦꯗꯤ ꯃꯥꯗꯨ ꯊꯧꯔꯤꯅ ꯄꯨꯟꯕꯅꯤ ꯈꯪꯗꯦ ꯅꯨꯡ ꯌꯥꯟꯅ ꯁꯦꯝꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟꯒꯤ ꯃꯔꯤ ꯐꯥꯎꯕ ꯂꯩ ꯀꯩꯅꯣ ꯇꯧꯕꯕꯨ ꯑꯩꯅ ꯀꯥꯍꯟꯅꯤꯡꯕ ꯈꯣꯠꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯣꯏꯒꯤ ꯑꯍꯥꯟꯕꯗꯗꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗ ꯄꯨꯔꯥ ꯕ꯭ꯂꯦꯡꯛꯅꯦꯕ ꯃꯣꯏꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯗꯨꯝ ꯄ꯭ꯔꯃꯥꯟꯗꯁꯨ ꯍꯥꯏꯗꯅ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯕ ꯌꯥꯏ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯄ꯭ꯔꯃꯥꯟꯗ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯊꯧꯕꯥꯜꯗꯣꯡꯒꯤ ꯆꯐꯨꯕꯨ ꯀꯥꯏꯅꯅꯕ ꯌꯩꯕ꯭ꯔꯥ ꯃꯑꯣꯡ ꯇꯥꯅ ꯌꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥꯅ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯄꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯣꯝꯗ ꯆꯠꯈꯤꯗꯕꯒꯤ ꯃꯃꯤ ꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯆꯨꯝꯊꯣꯛꯅꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯅꯕꯒꯤ ꯀꯩꯅꯣ ꯍꯣꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯗꯥꯏꯇꯗꯣ ꯃꯃꯥ ꯑꯣꯏꯕꯤꯅ ꯂꯧꯒꯗꯕꯅꯦꯕ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯃꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯦꯔꯤꯌꯔ ꯆꯣꯏꯁꯇ ꯗꯤꯐ꯭ꯔꯦꯟ ꯃꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯃꯥꯒꯤ ꯏꯆꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯅꯠꯇꯕ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯗ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯛꯄ ꯌꯥꯎꯔꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯤꯗꯅ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯃꯃꯥ ꯃꯄꯥꯒ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯅꯠꯇꯦ ꯆꯨꯝꯃꯦ ꯑꯗꯨꯒꯨꯝꯕꯗꯁꯨ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯁꯤꯅꯤ ꯅꯪ ꯃꯥꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯁꯤ ꯇꯧꯔꯒꯅ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯍꯟꯗꯕ ꯑꯗꯨꯒ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯁꯤꯃ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯅ ꯍꯣꯠꯅꯔꯛꯏꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯀꯩꯅꯣ ꯑꯗꯒꯤ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀꯣꯂꯦꯖ ꯀꯣꯂꯦꯖ ꯀꯥꯕꯁꯤꯗ ꯀꯣꯟꯅꯅꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅꯅꯦ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯁ꯭ꯀꯨꯇꯔ ꯀꯔꯤ ꯀꯔꯥ ꯊꯧꯅꯕꯗꯣ ꯑꯗꯨꯝꯇꯗꯤ ꯊꯧꯒꯦꯗ ꯑꯩ ꯁꯣꯏꯗꯅ ꯅꯣꯏ ꯕꯕꯥꯒꯤ ꯊꯥꯏꯅ ꯃꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯌꯥꯝꯕ ꯆꯠꯂꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯒꯥꯔꯤ ꯁ꯭ꯀꯨꯇꯔꯗꯨꯁꯨ ꯁꯦꯀꯦꯟ ꯍꯦꯟꯅꯤꯅꯦ ꯊꯥꯏꯅ ꯚꯦꯁꯄꯥ ꯍꯥꯏꯅ ꯑꯗꯨ ꯂꯩꯕ ꯑꯗꯒꯤ
ꯃꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯎꯀꯤꯜ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯁꯨ ꯑꯍꯥꯟꯕꯗ ꯀꯥꯔ ꯐꯦꯠꯂꯦꯅ ꯑꯗꯨꯁꯨ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯔꯤꯅꯤ ꯃꯥꯒꯤꯅ ꯑꯗꯨ ꯂꯩꯈ꯭ꯔꯦ ꯑꯗ ꯁ꯭ꯀꯨꯇꯔ ꯍꯧꯖꯤꯛ ꯚꯦꯁꯄꯥꯁꯦ ꯑꯩ ꯇꯝꯃꯒꯦꯗꯥꯏꯅꯅꯦ ꯀꯣꯂꯦꯖꯗ ꯆꯪꯉꯛꯄ ꯍꯧꯕꯗꯗꯤ ꯚꯦꯁꯄꯥꯁꯦ ꯑꯩ ꯏꯇꯩ ꯃꯆꯥꯁꯤꯡ ꯂꯩ ꯃꯣꯏ ꯇꯧꯔ ꯀꯥꯂꯦꯟ ꯁꯨꯇꯤ ꯃꯇꯝ ꯇꯝꯃꯒ ꯑꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯚꯦꯁꯄꯥꯗꯣ ꯅꯦꯝꯃꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩ ꯕꯖꯥꯖ 150ꯗꯩ ꯈꯔ ꯅꯦꯝꯃꯤ ꯑꯗꯨꯁꯨ ꯁꯥꯕꯟꯗꯨꯁꯨ ꯈꯤꯇꯪ ꯑꯃꯨꯛ ꯅꯦꯝꯊꯍꯜꯂꯦ ꯑꯩꯅ ꯃꯃꯥꯒ ꯆꯥꯟꯅꯅꯕ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯗ ꯈꯜꯂꯨꯕꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯚꯦꯁꯄꯥꯗꯨꯗ ꯑꯩꯈꯣꯏ ꯆꯦꯟꯗꯅꯅꯦ ꯏꯆꯥꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯝꯗꯤ ꯅꯣꯏ ꯕꯕꯥꯅ ꯃꯣꯏ ꯎꯀꯤꯜꯒꯤ ꯊꯕꯛꯅꯤꯅ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯑꯩꯅ ꯑꯣꯐꯤꯁꯇꯒ ꯃꯃꯥꯅ ꯚꯦꯁꯄꯥꯗ ꯆꯠꯂꯦ ꯄꯩꯁꯥ ꯊꯥꯕꯒꯤ ꯆꯠꯂꯦ ꯂꯣꯏꯅ ꯑꯦꯅꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤ ꯂꯤꯇꯝ ꯐꯥ ꯇꯝꯀꯥꯟꯁꯨ ꯃꯣꯏ ꯚꯥꯟꯗ ꯆꯠꯄ ꯀꯥꯟꯗ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯁ꯭ꯀꯨꯇꯔꯗ ꯑꯗꯨꯝ ꯊꯤꯜꯂꯤꯅꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯅ ꯅꯣꯏꯒꯤ ꯖꯟꯐ꯭ꯔꯥꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯗꯕ ꯂꯩꯇꯦ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗ ꯏꯆꯥ 3 ꯁꯨꯔꯛꯑꯁꯨꯅꯦ ꯑꯩꯅ 3ꯀ ꯄꯨꯂꯞ ꯄꯨꯏꯅꯤ ꯍꯧꯖꯤꯛ ꯈꯜꯂꯨꯕꯗ ꯑꯗ ꯊꯥꯏꯅꯗꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯆꯤꯜꯂꯝꯗꯦ ꯂꯝꯕꯦꯟꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯃꯥꯅ ꯚꯦꯁꯄꯥ ꯊꯧꯔ ꯑꯩꯈꯣꯏ ꯏꯃꯥꯅ ꯕꯖꯥꯖ M50ꯗ ꯊꯧꯋꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯃꯨꯛꯁꯦ ꯑꯗꯨꯝ ꯃꯅꯤꯡꯗ ꯇꯣꯡꯉꯤ ꯑꯅꯤꯅ ꯃꯅꯤꯡꯗ ꯇꯝꯍꯜꯂꯦ ꯇꯣꯡꯍꯜꯂꯦ ꯑꯃꯅ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯅꯤ ꯊꯕꯛꯁꯤꯡꯁꯦ ꯅꯣꯏ ꯕꯕꯥꯅ ꯃꯥꯒꯤ ꯑꯌꯨꯛꯇ ꯆꯦꯝꯕꯔꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯩꯅꯣ ꯇꯧꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯔꯦꯖ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯅꯣꯏ ꯕꯕꯥꯁꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤ ꯄꯨꯔꯥ ꯊꯥꯗꯣꯛꯑꯒ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯂꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯤꯅ ꯇꯣꯂꯣꯞꯁꯨ ꯌꯥꯝ ꯐꯪꯅꯤ ꯈꯪꯉꯝꯄꯣꯟꯇꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯒꯤ ꯃꯥꯅ ꯍꯦꯛ ꯄꯨꯔꯥ ꯊꯕꯛꯁꯨ ꯊꯥꯗꯣꯛ ꯉꯝꯗꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯦꯔꯦꯖ ꯇꯧꯔ ꯃꯇꯨꯡꯗꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯣ ꯊꯕꯛꯁꯤ ꯊꯥꯗꯣꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯩꯒꯤꯁꯤꯅ ꯑꯗꯨꯝ ꯄꯨꯅꯕ ꯍꯣꯠꯅꯔꯁꯤꯅ ꯏꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯒ ꯃꯥ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯅ ꯍꯣꯠꯅꯔꯛꯇꯅ ꯃꯊꯪ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯅ ꯀꯩꯅꯣ ꯇꯧꯅ ꯍꯣꯠꯅꯕ ꯑꯗꯨꯝ ꯕꯕꯥꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯑꯦꯅꯤ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯀꯩꯅꯣ ꯇꯧꯕꯗ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯖꯦꯁꯇꯤቭ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯑꯩꯅ ꯈꯔ ꯐꯤꯡꯉꯤ ꯈꯔ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯗ ꯍꯦꯛ ꯉꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯁꯥꯡꯈ꯭ꯔꯦꯗ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯃꯃꯥ ꯑꯗꯨꯒꯤ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯗꯒꯤ ꯀꯣꯂꯦꯖꯗ ꯆꯪꯕꯗꯤ ꯖꯤ.ꯄꯤ. ꯀꯣꯂꯦꯖꯗ ꯕꯣꯠꯅꯤꯅꯤ ꯑꯩ ꯑꯗꯒꯤ ꯖꯤ.ꯄꯤ. ꯀꯣꯂꯦꯖ ꯃꯇꯝ ꯈꯔ ꯄꯨꯔꯝꯃꯤ ꯑꯗꯩ ꯗꯤ.ꯑꯦꯝ. ꯀꯣꯂꯦꯖꯇꯁꯨ ꯗꯤ.ꯑꯦꯝ. ꯁꯥꯏꯟꯁꯇ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯃꯇꯝ ꯈꯔ ꯆꯠꯂꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ B.Ed ꯇꯧꯔꯨꯕꯁꯤꯅꯅꯦ ꯁꯤꯁꯨꯅꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯩꯉꯩꯗꯅꯤ ꯊꯥꯏꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗꯤ ꯑꯣꯖꯥꯁꯤꯡꯁꯦ B.Ed ꯅꯠꯇ꯭ꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ B.Edꯁꯦ ꯑꯗꯣ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯆꯠꯂꯤꯁꯦ ꯁꯝꯃꯔ ꯀꯣꯔꯁꯅꯤ ꯁꯝꯃꯔ ꯑꯃꯗ ꯌꯥꯎꯔꯨꯔꯦꯗꯅ ꯑꯗꯩ ꯁꯝꯃꯔ ꯑꯃꯗ ꯑꯃꯨꯛ ꯎꯔꯤꯁꯥꯒꯤ ꯚꯨꯕꯅꯦꯁ꯭ꯋꯔꯁꯤꯗ ꯑꯩꯈꯣꯏꯒꯤ B.Ed ꯀꯣꯔꯁ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟꯒꯤꯁꯤꯗ ꯆꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯇꯝꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯖꯔꯛꯏ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯆꯠꯇꯅ B.Ed ꯑꯥꯗ 80ꯗ 1980ꯗ ꯑꯣꯏꯔ ꯃꯥꯅꯦ ꯀꯩꯅꯣ ꯇꯧꯕꯁꯦ 79 80 ꯑꯗꯨꯒꯤ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯁꯝꯃꯔ ꯀꯣꯔꯁ ꯌꯥꯎꯔꯨꯔꯀꯥꯟꯗ ꯌꯥꯎꯕ ꯆꯠꯄ ꯑꯀꯣꯟꯕꯒꯤ ꯆꯠꯄꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯀꯟꯁꯤꯞ ꯑꯣꯏ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯉꯥꯡ ꯂꯩꯅ ꯃꯈꯥ ꯇꯝꯊꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯒꯤ ꯒꯨꯟꯁꯦ ꯑꯩꯅ ꯁꯨꯝ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯎꯖꯩ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯉꯦ ꯀꯥꯏꯅ ꯂꯦꯞꯊꯣꯛꯇꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛ ꯁꯨꯃꯥꯗ ꯏꯂꯣꯁꯨ ꯐꯩ ꯑꯗꯨ ꯑꯩ ꯑꯉꯥꯡ ꯄꯤꯛꯏ ꯑꯉꯥꯡ ꯑꯅꯤꯁꯦ ꯏꯕꯦꯝꯍꯟꯒ ꯊꯣꯏꯍꯦꯟꯒꯁꯦ ꯏꯅꯦꯝꯄꯣꯛꯅ ꯑꯗꯨꯝ ꯌꯦꯡꯕꯤꯍꯧꯏ ꯊꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯦꯜꯄꯔ ꯑꯗꯨ ꯑꯗꯥꯕꯨ ꯊꯝꯃꯤ ꯊꯥꯏꯅ ꯃꯇꯝꯗꯅ ꯀꯌꯥ ꯊꯝꯃꯝꯗꯦ ꯑꯗꯨ ꯊꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯦꯇꯁ ꯌꯥꯝꯅ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯗꯩ ꯂꯣꯏ ꯊꯕꯛ ꯆꯠꯊꯣꯛꯄ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤ ꯃꯣꯏ ꯃꯁꯨꯁꯤꯡꯗꯣ ꯑꯗꯨꯝ ꯁꯦꯟꯅꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ B.Edꯁꯦ ꯇꯧꯔꯛꯏ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯀꯥꯁꯤꯁꯨ ꯑꯩ M.Phil.ꯀꯥꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯃꯇꯨꯡꯗ ꯇꯧꯔꯛꯏ ꯊꯕꯛ ꯇꯧꯔ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯝꯃꯔ ꯀꯣꯔꯁ ꯍꯥꯏꯅ ꯑꯗꯨꯁꯨ ꯁꯝꯃꯔꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ M.Phil.ꯁꯨ ꯇꯧꯔꯛꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯤꯁꯨ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯕꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯁꯤꯐꯥꯎ
ꯌꯥꯎꯔꯛꯄꯁꯤ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯅꯦ ꯈꯜꯂꯤ ꯑꯩꯅ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯏꯁꯣꯔ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯃꯥ ꯏꯁꯣꯔꯗ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯝ ꯐꯦꯠ ꯊꯥꯖꯖꯩ ꯊꯥꯖꯩ ꯑꯗꯨꯝ ꯏꯁꯣꯔꯗ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ 1980 ꯀꯩꯅꯣꯗꯒꯤ DM ꯀꯣꯂꯦꯖꯇꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯑꯦ GPꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯏꯔꯣꯏ ꯂꯣꯏꯕꯗꯒꯤ GPꯗꯩꯅꯤ ꯔꯤꯇꯥꯌꯔ ꯇꯧꯔꯤꯁꯦ ꯑꯩ ꯕꯣꯠꯅꯤꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯑꯗꯨꯅ ꯑꯩꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ GP ꯀꯣꯂꯦꯖꯒꯤ ꯕꯣꯠꯅꯤ ꯑꯣꯅꯔꯁꯁꯤꯗꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯣꯞꯄꯔ ꯀꯩꯅꯣ ꯂꯧꯔꯛꯄꯁꯤꯡꯁꯦ ꯑꯩꯅ ꯑꯦꯋꯥꯔꯗꯀ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯦꯟꯀꯔꯦꯖꯃꯦꯟ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯩꯅ ꯂꯩꯀꯥꯏꯗꯁꯨ ꯀꯩꯗꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ BPL ꯀꯥꯡꯕꯨ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟꯗ ꯂꯩꯕꯁꯤ ꯁꯤꯗ ꯑꯣꯏꯅ ꯑꯩꯁꯨ ꯀꯩꯅꯣꯀꯥꯁꯨ ꯄꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯁꯤꯡꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯅ ꯍꯣꯠꯅꯔꯒ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤ ꯁꯤ ꯅꯤꯡꯁꯤꯡꯗꯔꯦ ꯏꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯒ ꯍꯦꯛ ꯑꯩꯅ ꯃꯣꯔꯦꯜ ꯑꯦꯋꯥꯔꯗ ꯀꯥꯏꯅ ꯄꯤꯗꯅ ꯑꯗꯨꯒꯤ ꯇꯧꯋꯦꯕ ꯀꯩꯅꯣ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯆꯥꯗꯤ ꯅꯠꯇꯕ ꯂꯣ ꯏꯟꯀꯝ ꯒ꯭ꯔꯨꯞꯇ ꯂꯩꯕꯁꯤꯡꯁꯦ ꯀ꯭ꯂꯥꯁ 6ꯇꯩꯅ 10 ꯐꯥꯎꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯒꯤ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯇꯤꯟꯅꯕꯁꯦ ꯈꯔ ꯄꯥꯝꯖꯩ ꯑꯗꯨꯝ ꯑꯗꯨꯅ ꯑꯃ ꯇꯧꯔꯁꯨ ꯅꯨꯄꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯩꯗ ꯐꯣꯀꯁ ꯇꯧꯕ ꯐꯣꯀꯁ ꯇꯧꯕ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯁꯤꯡꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯨꯄꯥꯒꯤꯗꯃꯛ ꯂꯩꯕꯅꯦꯕ ꯅꯨꯄꯤꯒꯤꯅ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯥꯌꯟꯅꯦꯁ ꯍꯥꯏ ꯑꯗꯣ ꯂꯥꯌꯟꯁꯇꯤ ꯍꯥꯏꯗꯦꯕ ꯑꯗꯣ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯒꯤ ꯇꯧꯕꯁꯦ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯝꯐꯥꯜ ꯂꯩꯃꯔꯣꯜ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯧꯗꯣꯛꯑꯦꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯈꯔꯅ ꯍꯥꯟꯅꯗꯤ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯅꯨꯄꯥꯉꯩꯗ ꯂꯩꯔꯝꯃꯦꯕ ꯑꯗ ꯅꯨꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯗꯨꯅ ꯂꯥꯌꯟꯅꯦꯁ ꯍꯥꯏꯕ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯩꯖꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯥꯌꯟꯁ ꯀ꯭ꯂꯕꯁꯤ ꯂꯩꯇꯦ ꯑꯗꯨꯒꯤ ꯂꯥꯌꯟꯁ ꯀ꯭ꯂꯕꯇꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯪꯀꯜ ꯁꯩꯇꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯌꯥꯝꯅ ꯂꯥꯌꯟꯁ ꯀ꯭ꯂꯕꯀꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ DCP ꯗꯤꯁꯇ꯭ꯔꯤꯛ ꯒꯣꯕꯔꯅꯔ ꯀꯥꯏꯅ ꯑꯣꯏꯔꯝꯕ ꯑꯁꯥꯝꯒꯤ ꯀꯩꯒꯤ ꯑꯗꯨꯅ ꯃꯣꯏꯅ ꯅꯣꯏ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯗꯥꯏꯅꯥ ꯀꯥꯏꯅ ꯂꯩꯌꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯩ ꯀꯣꯅꯤꯀꯥ ꯈꯨꯔꯥꯏꯖꯝ ꯍꯣꯏꯀꯥꯇꯣ ꯀꯣꯅꯤꯀꯥ ꯈꯨꯔꯥꯏꯖꯝꯒꯤ ꯃꯃꯥ ꯏꯆꯦ ꯕꯤꯃꯣꯂꯥꯁꯤ ꯃꯕꯨꯡꯅꯤ ꯇꯥꯃꯣ ꯁꯩꯇꯄ꯭ꯔꯤꯌꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ 2007ꯗꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒꯤ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏ ꯑꯗꯒꯤ ꯗꯥꯏꯅꯥꯁꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯕꯨꯅ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯗꯅ ꯑꯩ ꯑꯗꯨꯒꯤ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯅ ꯑꯗꯣ ꯑꯦꯅꯤ ꯐꯤꯜꯗ ꯆꯪꯁꯦ ꯐꯥꯏꯅꯥꯟꯁꯀꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯥꯏꯍꯜꯂꯦ ꯑꯗꯣ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯅ ꯊꯕꯛ ꯆꯍꯤ ꯑꯃꯃꯝꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯆꯍꯤ 2 ꯄꯨꯑꯦꯅ ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃ ꯌꯥꯎꯔꯛꯑꯦ ꯑꯩꯅ ꯌꯥꯎꯔꯛꯄꯁꯤꯡ ꯅꯨꯄꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯍꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯅꯨꯄꯤ ꯍꯥꯏꯗꯤ ꯂꯥꯌꯟꯁ ꯀ꯭ꯂꯕꯁꯤ ꯅꯨꯄꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯒ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁꯦꯝꯗꯣꯛꯏꯁꯦ ꯁꯤꯒꯤ ꯃꯣꯇꯤꯞꯁꯤ ꯅꯨꯄꯤꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯗ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇꯪ ꯇꯧꯕ꯭ꯔꯥ ꯃꯥꯅꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁꯇꯣ ꯃꯃꯥ ꯍꯣꯏꯅ ꯖꯣꯏꯟ ꯇꯧꯕ ꯑꯗꯣ ꯀꯥꯟꯗ ꯂꯥꯌꯟꯁ ꯀ꯭ꯂꯕꯁꯨ ꯃꯥꯒꯤ ꯃꯣꯇꯣꯁꯦ ꯇꯨ ꯁꯔꯚ ꯁꯦꯕꯥ ꯇꯧꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤ ꯁꯩꯇꯁꯥꯏ ꯁꯦꯕꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗꯁꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯒꯤ ꯑꯌꯥꯝꯕ ꯄꯦꯟꯁꯟ ꯐꯪꯉꯝꯗꯥꯏ ꯈꯤꯇꯪꯁꯨ ꯊꯕꯛ ꯀꯣꯝꯃꯛꯑꯦꯗꯅꯀꯣ ꯑꯗꯣ ꯊꯕꯛ ꯀꯣꯝꯃꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯕꯛ ꯆꯤꯜꯂꯤ ꯂꯥꯏ ꯅꯤꯡꯕ ꯂꯥꯏꯒꯤ ꯊꯕꯛ ꯁꯪꯗꯦ ꯍꯥꯏꯕꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯚꯒꯋꯥꯟ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯒꯅꯨ ꯑꯗꯨ ꯊꯕꯛ ꯁꯪꯗꯦ ꯍꯥꯏꯕꯗꯣ ꯅꯪꯒꯤ matam kai tho kai no tau hai ba nate nang ki duty tau marak ai som ning sang badani ko hai re ise dan ne asmai ka hai duty is god hai nang duty to sorni work is worship hai nang worship tau bodo nang gi thabak to adu da phajana tau adu sorni wani nang gi thabak to tau to office ki thabak kai tho ga matam tau dana na thodi tau dana lai ningi ne na jab dhyan tau bodo sorni ya di hai ba ma adu na yam kai no tau na adu ko so dum sum mi ko sum khoi gi real life ta kai no tau matam admai tau na Lions Club ki motto ju service ni akoi som nei akoi sai ta sai se ba rai san nei na akoi no kai no tau matung si ta yaw ri ba si ju service ni service oriented organization ne ba with love adu admai na nuksina admai tau organization ni ande thang de wari se li da panglei da lai pa ko ta thol lai ada hojik jik mana social worker oina laibiraga hojik kari da actively ta social worker hai chi yam ne na kai no tau no ke
politics ta dagi kaino da dugumba ga di thoidokna mari leina ru de khoi ang aduga akhina kaino tawra matung si thabak toktringai da su adum akhina mayam gi kari gi handagi aikai gi khangde kaino torpada yawning basiti adum yamarak ta tining basi ai ge adum hobby oin adum yawrei adagi khoi nupi kang association kaina ngami maharani kang tournament kaina khoi imana bi tampasna kain le bomoin tawta adugi su member ka oirokpa kaino kang association nupi gi kang ka su taw su dugum su dum tawrei kaja han adagi te organization atei de yawaragan akhoi gi ai yoga and physics institute kain uribok ta lei adugi da su ai yoga si sanarammi adum kaino chatlammi aduga kaino tawna adugi su khoina adum live member ka adum oi adu da so yawrei lai kai gi da su ai ne dum matam dugi darkar lei ba hai tare ko adu da dum mamana dum interest lei badu da yawsan bane ba ane kai mayam singje khangti ayambana Manipur ki kaino sing nupi sing haudradi yadabadong na su tawbra khangti ayambadi adum tawdra ang admaina tawi andai kaino tawra matung sida dadi hanadagi su kai adum service ta lai ngai da su kai sigi special organization gi koi gi service ki oriented oiba kaino tawba saita sai seva organization sigi tawba thabak thorom je koi hana sene sing de boti te sing tawba sing di kana magazine journal lawdra pa ba khopa ka sida baba gi atu matik magun ga se tarak pa ma gi kaino sing khangning ba karamba chahi dagi no mamana sai baba lomda oina ado hana dagi ti adum hana ai Guwahati University da lai nge do khoi gi thaina khoi gi mamo deben naina wing commander thawang gi deben naina ma lai ma si han ba pai ne hai ta mana ka khon Guwahati University ta mi da mana me ga jing ga pe ta pa mamo hujiti pa ba ngam di ko na pa ge ka na aduni mai pa ba sang di kaino tawdi hai ba do hai kan hai do mai tawdna du gi khanga ga college da lai ra khan da su ade isa gi bona dra mo bona dra du mu du pa ru ngam ti da na du marak marak ta pa ba de ma gi miracle kari kara gi lai sing ta ga su yam khangning ba karmai tawba janu ni su wong ta di unaningi da kan khan ba do du lakpa da gi lai re ka ti adum pa ba da gi lai ama su khoi gi ojanu sitompi na khoi GP college home science yo jam lai ma di moi yamna kano oi da na dipoti je moi na han na asang wa kai ga tawna chatna khotna tawrok pa sida moi lai ka su kari ka journal ka sin pha khoi gi sanatan sati na monthly journal le du ka sin lawa on dei lo dum pai da pa bai thabak sina noi baba na moi na khara lai pa ba gi thabak ni na man pa ba si khara taw da ku pa pirak pa sing je mangon da pisan ba andagi kwai moro ina lai ama ju khoi zone hislo ne baba and I can my experience ka to pa adu gum ba lai ri adis kai taw ba miracle ka si ta ji saningi da dei ma di kaino sidagi akoi sibalingam maina akoi guru akano gi matam sida akoi sibaratri matam sida di maya dei puthu I kaina haibasi adum thengne ko dei da as angta di yang ning khre da kong tei saning khre sat pa jum je thado ba sat pa si ju akoi ju matam du da ekta phu hogotna sat pa hujikti hogotna sat pa ngame ang adu ngam da bani na ne thabak ta service ta lai ba su oi ba de kaino to ba su oi ba adu so angta di sat ke na ji sibaratri matam si han dagi di ma gi kaino sing khanga Prasanti sida baba gi mandi kaino se sapri 2003 da ni okay 2003 akoi gi hana chali ba kangbu hujiki akoi mamo de ben hai je thauban gi mai se pioneer ni hai tare adu admai to ba noi baba ga de akoi mana bi noi le kai gi mama ibe mando ma mai su tau ga khang gi sa se na satli satna kaino to bu sibaratri matam mi ka chen ka chani da line lepa ka kaino to tawi adu dan ne okta di uhan mi ko linga puthok pai do hai do ure e da baba hajin kari ure I mama na o jikene akoi bhajan ka tawi ba ko che kaino se da bhajan ka me am ta kan sak ta khotna kaino to kan da ne ase linga puthok pa je puthok pa matam yawi puthok ta ba matam yawi hai ba ko adu kaino adu da deng to ujaningi da ko ina wakhan je thamoi ista khanjai ba adu amwa ana khangde ma kaino tawra kan da ne baba gi maya sida kine swaina ne othori kaino se linga je linga gi statue ang adu karmai ataw cam chaw ba adu kaino da so sumuk sang paper weight acha kari machu mo hoi akoi gi
Muri Sari Toba Higher. Okay, can you do over Pang 2003? After the over to what is it? Have the Sassi that wouldn't work and Topazi Popa and my Tawi at Togi, okay, line laying a cut some Hallis and Hanbas jelly, none of the Yoru Dribra. Oh, on the cycle to hold the Sawidana, 2000 Kaya, the Yoruya. I 2000 Kaya no iti Ningsang Zatre, Aduga Aina Baba Jetum Set Libra. Matole, Chatla, Macong Set Libra, or do the Karangali, 1998. Oh, young one. 1998 Kimatundan. Oh, at mine. Tàu we adugi say the kind of kangpon the kamai sang to no kai to no line lines leng ga sang han ra to at mai tàu ba se no baba su kai no da gi no pa ma ka khoi moi rang le te ni hai to ai mai na ma si heart na ba gum ba sing su on the koram jara ga kai no to ro ma na ke pa pi bi phai kai bi tha ja ba se ka hai bok su mi da no ke chali ni kai tàu ba sang min da ba da line no pa gi line na to ngan ba ma som da han no pi gi na to ngan ba me do sang ba da mai gi taru ba hai tare ne pass line to the pang hai ba noi ba si ji to ai mai si ka ma to ai mai si heart na ba mi ne mai heart na ji phaj ge kai na khuram ba gi kai no to ba gi sang bu do adu isor gi ke pa hai ka dra an do coincidence hai ka dra kai hai do no khong de moi ma pa du da sang a ga ne ba ba si sang ga le pa ga akoi mai bibuti je hek materialize tong ba si tau we ba mai ma khut na tau ra kan da bibuti je ja tar pa si akoi matam handu da akoi gi na tera da ki san tai na no pim jam le mai kai no dum angon da pyramid ho ji ke som da no pa ma rak ta no ji ki to yai ma si ga no ba phami ma rak si da ba ba na materialize tau ra ga nei ka rai de no hai pra ka ri no ho ma ga ngang mi hai pa ni ne adu mai na tau da na phang gi ado yam na ka ri hai ni angapom ne tu su okay ado mama da huziki 2003 da gidi am actively chatle adagi adum chatle adagi adudagi adum hore ai thabak pension phangdrasu pension phangbu 2008 ta gi ni adagi adu marakta 2005 ta amuka chatli adagi atang kai no tawde adagi akoi gi organization oibasina Manipur organization ina phangji 2007 da phangbani to adoni sigi aina angakpa haisi mathang song wari duni da related adumaina pb ki baduna ra angde akoi gi Manipur gi mayam hana dagi ari balairam ba mayam akoi Assam ko pulambane ba adai Manipur gi akoi state ama oibina baina bagaban da adai mayam all India president da hai ba khopa sidai ta moina andoi di nakoi gi state ta gi noina thaja ba noina kano toba mi oi ahum kha ki maming pikhalo moi gi profile kari ka ga loina na kaino tong no kaina hai ena tawba da mayam sina akoi na yam actively work tawba ti tawti ba kai so adu matam de mayam mi mayam ma lai ri ba kuira ba mayam ma ande Manipur da gi Manipur da gi thaina akoi ari ba waja akoi waja sana kano Rana Basandra kaina da gi waja Manisna kaina thamai banda gi andagi atai kano Bisempur da gi kari da gi mayam ma lai akoi som devotee oina kano yam na hena du oi ki na khalu ba su leiti andu ko mai tawba du da gi moina mayam sina sum ten ha ba khorok te mayam na moi adu gi sele yangi ba mi khara lai ba ko an akoi Dr. GS moi rang thiam kai na ka no surgery gi head ka puri ba rims ta puri ba mayam sing se am ko na moi meeting ka taw ra khol moi na ming ga pi ba se noi ba bai ma ming su moi no thagat pa yaw bi gi jan and atopa mi ani ma ga and ya moi no tor guru purnima gi matam mai se de hek masigi khan ba khopa ke no to ba se tawe ba anda koi July ta chatori se ando ki sai da pikha ko ta mi hom pi ba si yaw ki ba si dai da oi da president na noi kau ra ga Manipur ki ji la o ko lo ina kau ra kan da do ki kau bo noi ba ba amanung ka sang ba yaw po te adum kai to no tong na dum lai ba ni moi te si la rang jing ba da sang ja ba ne ba ando si ki kai no si dai da bhagavan blessing period hai rek pai wani all India president sina ki na state ki president adu ta ba da ai ne ka isa si ne ai ki ja ba na pi tai
haidin akhoi di kasu su khangdi yam no da akhoi dagi mayam ama ahal laman yam leiri ba yam leiri akhang ahei mayam kaino torpa adu le torpa sida si kham hai tok akhoi mayam si ki kaino ni kai kari pu to kai tok no ka hai begini ai ti moi sida nungai ba gi su hai ka tra kaino tok da ki jabam su pok ta ne akhoi kari tok ngam te do mayam pun amu su kam hai khale ino ngak san ati si kari no adu baga ban mana khangba ma leiram tare adu ban kaino to yo ya panok che yam na an experience like tam tong kuin ne yaurpa ai de koina isana thamoi da ningja ba kaino tong ne do mapan thok ta yam na kaino tok to boda yam na kaino matam koina sang na kaino torok padi oi da ba koina ningbudi ningja da su adu da khalai se bhagwan se siti thab khan ba dong no wanom thong yam se na te to bhagwan maina si blessing pi si gi mi si dai na hai en hai ba kan si da adu una ba sat pa bo noi ba wa sang ba yaw te ba mi atai ni sang ni so adu maina hai rak pa tu te gi adu ma si ba ko maina to 2007 dai na chahi tara di phajal ya 2007 da gi manipur gi oina different kano lai re ba state ko gi tongan ba state organization ni doi jare organization oi re ba 2007 da gi 7 da gi okay adu ga 2007 da gi hujuk phau city bana state president oina adu mi kya mukti manipur gi oina hujik lai sai deputy sai deputy hai ta Thai deputy che ya num ya me samiti ina khai to is district ki da samiti jeng lai samiti district akoi ge Impal district mangani Impal East West andagi Thauban Bishampur andagi Senapati ha ka district manga ta taw district sing sida masigi wakai no sing si district president among khali district president ga makha sida samiti na mu lairi da samiti convener na khali aduna aduguma samiti si akoi taraga tariat lai aduguma Manipur da okay anduguma samiti sing sida mi devotee mayam yame above kaino akoi sum samiti kaino da yaudra su akoi devotee oina adum leiba member kaino tawda su adum 1002 okay yari